Prime Minister Narendra Modi ki apokpi Hiraben ngasi ayuk Ahmedabad ta leiba hospital amada leikidre. Mahak masagi chahi chama sukre mahaki aroiba mathau mangom Gujarat ki Gandhinagar da leiba Mukti Dham da pangthokre. Narendra Modi na mahaki mamana hinglege matamda khangba kanba achumba taunanaba takpiramba kaya ngasidi ningsinghalle haina Modi na mahaki Instagram da thagalakpa post amada phongdorakli. Prime Minister Narendra Modi ki apokpa Hiraben na leikidabada leibak asigi luchingba kayana awaba phongdoknaragli. Thoubal District Chamber of Commerce and Industries TDCCI gi lakliba chahi 2023 gi calendar ngasi Deputy Commissioner Thoubal Ahanthem Subhasna DC Thoubal gi conference hall da phongkhre. Thoubal District Chamber of Commerce and Industries ki General Secretary Puyam Surjan, President Dr. Ningombam Sarachandra, Secretary B. Surchandra Sarma amadi atai maruoiba thongmi sing kaya saruk yaduna pangthokkiba calendar phongbagi thorum aduda DC Thoubal Ahanthem Subhasna Thoubal District Chamber of Commerce and Industries asina Thoubal District manungda commerce amasung industries ki line da hena chawkhatpa thabak kaya tawduna anova entrepreneurs kaya amabu guide tawba ngamduna district asi commerce and industries ki lamda anova hub ama ohenba ngamba oirasanu haina phongdokhi. Chamber of Commerce and Industry ki 2023 loiba calendar Ombasiga Mari Lena Ina Anna Maktada, Thoubal District Viriba Prazapuna Makta 2023, no Hila Pudi, Yakapodi Pizari, Luga Tarakudu, Thoubal District, Chamber of Commerce and Industry Sina, District Asigi, Commerce and Industry Line Sida, Hena Zapapa, Tabumayama Tobirapa, Wishanu Amashon, and Kumda, budding entrepreneur may have Haitare, Makoi Gusu, mentor to Biraga, training to Biraga, Hena, Tapat by Thoubal District, commerce industry hub Ama, Hena Bokanabaga, so Matina Mapang and Tha asigi kunmathoida Khopum lambi gi longsai tubung village ki manakta thokiba lambi gi laibak thiba thongdok aduda laikhidraba sing amadi hauzik hospital da layeng duna leiriba singda ngasi Development Organization Andro Kendra DOA kena mating pangkhre. Imphal East District Development Organization Andro Kendra gi relief fund da ngasi fauba Manipur da leiriba tongan ba school college civil society organization amadi lanai miyoi kayana seloina mating pangbirakpa sing aduna ngasi gi ahumlak subo oina mating ngasi pangbani doek ki maru oiba thomi singna laikhidrabi singi imong manunggi yumsingda chatuna lupa lising tara khusinakre ngasi gi paisa khusinaba aduda doek ki General Secretary Hidangmayum Oken Sarmana Haikibada Manipur da leiriba school college civil society organizations amadi lanai miyoi kayana relief da mating pangbirakpa pumnamakpu thagatpa phongdorakhi. Tha asigi kunmathoida thokiba lambi gi laibak thiba thogdokta Thambalnu Higher Secondary School gi mahairoi taret oza ama warden ama laikidaba adugi awaba phongdokpo oina lakadauriba bye amadi new year da Chandrakhong Itok Turel da hanagum picnic tawba adu athingba thunle haina Chandrakhong Social Welfare Club ki Secretary Sinam Pulenjitna khurek piduna thadorakpa cherol amana phongdorakli. Laikidaba singi mafamdasu ikai khumnabaga loinana imung manungi awabadasu Chandrakhong Social Welfare Club CHW Shina saruk yazari hairaduna picnic lakningba miyoi singna handaki bye amadi new year gi oina Chandrakhong Itok Turel da lakpitanaba khanganjari hainasu cherol asina makha tarakli. Electric short circuit tagi oigani haina chignaba maina chakpagi thongdok amada imung manunggi yumgi chaksanga punna thamba godown ama ngarang numidang yachanglakpada maina tumna chakre hairi maina chaklaba yum adudi Thoubal District ki manung chanba Khekman Wangmataba mayai lekai da leiba Thongam Munal Koba miyoi amagini ngarang yachanglakpa pung 5 ga makhai rom tarakpa yumgi miyoi sing amata leitringai talakta khanghaudana maina chakhalakpani hairi lekai miyamni yumgi saruk sing Lansin Laktringaida Kanbangam Hobani Hairi Munalgi Loinabi Longjam Ningol Thongam Ongbi Sardana Phongdorakpada Thaudok aduda mahaki yonanaba thamba phising ka aduda thamba potlam pumnamak amadi sel yauna lupa lak manga rongi malchang pumnamak maina tumna chakre haina phongdolaki.
ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯤ ꯂꯧꯕ ꯆꯠꯄꯗꯨꯗ ꯌꯨꯝꯁꯤꯗ ꯁꯨꯝ ꯁꯣ ꯂꯣꯟꯁꯤꯜꯂ ꯊꯝꯃꯝꯖꯔꯦꯕꯀꯣ ꯑꯗꯨꯒ ꯊꯝꯃꯝꯃꯒ ꯏꯂꯦꯛꯇ꯭ꯔꯤꯛꯇꯒꯤ ꯍꯧꯕ ꯃꯥꯜꯂꯦꯕ ꯃꯩꯁꯦ ꯑꯗꯨꯒ ꯑꯩꯒꯤꯁꯤꯗ ꯑꯩꯒꯤ ꯀꯩꯀꯩ ꯂꯂꯣꯟꯕꯒꯤ ꯄꯣꯠ ꯀꯔꯤ ꯀꯔꯤ ꯃꯌꯥꯝ ꯊꯝꯖꯩꯕ ꯁꯤꯗ ꯑꯗꯨꯒ ꯃꯩꯗꯨꯗ ꯂꯣꯏ ꯇꯨꯝꯅꯕ ꯆꯥꯛꯑꯝꯃꯦ ꯑꯩꯁꯨ ꯄꯨꯡ ꯑꯃ ꯃꯈꯥꯏꯒꯤ ꯁ꯭ꯋꯥꯏꯐꯥꯎ ꯆꯠꯆꯔꯨꯔꯦꯕ ꯑꯗꯨ ꯍꯜꯂꯛꯄꯗ ꯂꯣꯏ ꯇꯨꯝꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯜꯂꯒ ꯂꯩꯕꯤꯔꯝꯃꯦꯕ ꯑꯩꯒꯤ ꯌꯨꯝꯁꯦ ꯑꯗꯨꯒ ꯂꯣꯏꯅ ꯇꯨꯝꯗ ꯆꯥꯛꯑꯝꯃꯦ ꯄꯣꯠ ꯆꯩ ꯃꯥꯏ ꯆꯥꯡ ꯄꯨꯝꯅꯃꯛ ꯂꯥꯛ 5 ꯄꯣꯠ ꯂꯣꯏ ꯌꯥꯎꯖꯈ꯭ꯔꯦ